masi pun masi yang kan tadi tauge na tau bani ba thuage na thon ba puni na khara di wamin na bai duni mayam kha dum watam ni si film si dadi adu masi khoina su hen jabani na hai tare amarom da khoina khogi luching ba sing khan ba ganda mating leiba luching ba khalhau da ba muk na bangam ba adu di yaroen hai ba ngam ba msang ba asmai to gene sai kanda yaro hai ba msang adum ba mathau ta ba sigum ba lan ma thoga dor hai si manipur ki chief minister hana khangbra hai ba ki hajuti mayam hangna re ba ma hanan khangba mali si hauji haina re ba sumbam thok to re se adu ki tamukta ma karigum khradi sem sai hai bisi adum haidok to su uye ma karigum khradi sem sara me nangi da smaina to durabni na kari kaino khara ngak sen na badi khono hoye yam hena soksim da na ba adu maina to kan hai bagi adu maina kan lei ba jala wahang ni ko hang bani ko adu main to ga sigum bal lei ki bra adu ni masina penda ba sim yam mar sida hoji penda ba ki penda ba ngak ngai ra bane ba aduna namdra no nei ka pa to halasi to hal yare phare masi asi jo apha ba khongthang amane ba masi ki matung da lakadori si sagi emotional integration ama mathau tari ba madumakti hoji maki moina sagat pa sida udri ba ko sagat pa udri nampu ha phu ma tawri ba nampu ha ba se lo singra matung da khoi adu su progna ba khona rak pa ya na khalli adu bu madugi negotiation se la kanda hoji hari ba state within the state ki phibam du da la ba adu di amuka sai yam sang no khatna ga leine ba soidana aduna amagi lamda kai haibisi haining da bani adu amana khundang famsing da amana changda yam problem leine adu matam sang na sathi na masigi mai chalaga dei ga do madu yin kanda khogi delhi na yamna kari haine yamna fear oiba yam phajaba mawung da masigi solution ma por haudragadi hena sathi irang su tholok ba yaena mesmai tamje okay zai yam nungai thank you so much ai mayam na pami si su santi por koduni khoi stable oiba yamna english na leiba aduni adu mitai singi wona di ngasai adum mayam hane sida lan si khoina hol bu nate dana ko moina lan si di moina hana preparation prepare to leraga smaina to ne na to poto khangni mitai sing di lan yo wakhal si di hojik ki thado khrem sa lan da hai sing si mitai sing su amane adu masigi wakhal si di thado khra kanda khoi sigi global sigi oiba sakpagi makai somda education da sports da adagi cultural karida asom da oina mai onjil ga changjin gi ba matam ni haibani da aduna maram kanda khoida lan tanabagi amagi mafam da lan tasilga amagi lokshin ba lam lokshin adu yo khalon di imitation da yautre ba haju leitre adu mukhoi di adum hajuk sho nomadic oiri bani na mukhoi gi di amran da changsilga madu lokshin ba moi gi oi ho ba haibinu chingba mukhsigi strategy sida adum ya laga thabak se adum torga leibani aduna india yanaba chatlaga dili yanaba chatlaga mukhoi gi apam du phanggadra na mukhoi yam kanna di hona jaba jani adu phangda du ti yeng tare aduga hauzik pr lakhibasi amarom dati masina bu santi program basi hona basi da kitang khongjel yangjin gane na akoi adum launari bani adum welcome to bu sui ai hai tare aduga ai khoi gi lengak pa singsi makoina asukui ba sahi ani si nga imena torpa adu power yaw da bani kem to ngam gidre da nako aduna ngam moi da ba yam du da adum lehandong sarupudi angam ba ma laga wayen baduni hena phai na khalle adu masida makhoi gi wayen bagi mawong du da nakal ani makta khoi gi yana ba ama porokpa yana han ba hai tare adu nata da na khoi gi yong na tan yin bagi bhap tu da adu mai ni yela agadi adu di yam sathi na problem oini aduga hena chawba conflict amasu yam lisang sin le hone ba aduga midei sing sisu adu yamna khogi pang da ba hojik moina lan taraga ngakthok padang ni na harib sisu masi yengorga midei sing yam pang da boina u di lan ni nasmai tamse mulak tige oja lokholak liba action plan me am si pr lakra matung da masi khogi overall oina masina khogi peace puthorak pada peace lakpada kamna tarakani na khanbra masi right direction da lakani khanbra adu kamai tham bini oja hoi si kharam khaidi lakani na pai lakpam ju thwe lokholiba magi section thorang mayam se yengadi lakpaya bagi othokpadu leire adubu masigi matung tarakpada kari mu orakadage je swais ni na yam luduri ji adagi mogi plan ji di india na tawriba plan ji di mayam na sudum haigar baduni basidi adum tawraiba lan ji proxy ni
adagi smile tawraga projection si leraga smile tawbani loi chumme haju ba na mek singna adum ura abane bas aduga chief minister pham thadok khiba adagi thadok bagi drama amasu sananghiba matungda hajikti pham si thadokre adusu delhi dagi union home minister hoi adagi party ki leader sing unarwa matungda yum yobu nangdana pham thadok ba haitare adu aduguma phibam amada lakpasi mayamnadi hangi sigumba lalaksida pham thadok pa si chumbra haina yamnadi hangi ada swaida aina hainangba mukhle chief minister masambang haiba kanda aina chief minister oiri se se oring dunu ebina tiena laibakta kogi kudo minthil laga haitare ne adumaina hagi bulai aduga handok su muka aina resign tawri se sina ne na harpada kana nan kari kumdurige wang amba hon ngai ju leiro ba maramdi adum khanga poni mana chief minister oiri je kamai oirki adi ani subam tam da su mayam na yada dana launa ba khongna ba tawsi adum kallaga adum laki adum oirgale adagi yadre haina sigi film si yawra kan sidadi india na urei sidi ngosagi ngosai ojana su haibi khiba lalhuba singsigi masigi movement involvement si am chawn leire si uramnina swai sidadi border seal su tawraga leire adagi hector militarized zone amasu ere masing yam leire adi si chappa yarne urapne ba madu chappa yarne si urakan sidadi mana sumpai leire gadi yaroidaba kitang miyam na su lenga amulay harga lenga to onse laga chede kadoba adusu bjp gi lenga oiba bjp da mingchat yam sokado su leiba aduna punamak si yang kanda biren pham thado khro aina soitram ki haira angoni na khalli madu haira matung da biren se sungsoi soidana pham thado khro matung sidadi mkhoi gi mkhutta leire aduga bjp lenga su leitre leitradi bjp da soktre logodu neba moina logodu jubo tabu center da lady si BJP lenga me adu manipur gi mayamna BJP da karamba miyeng yeng kadage haibu simadi matam ngai bata yeng bata ba haju maki oina haibu du yam lu hine ba ko adubu handak MP election da pi khiba miyam gi mandate tu made yamna mek singi aduna adugumba mandate to mathang gi da kari or kadage haibu simadi kitang yeng gi batari haibu yamna wa gini aduga peace makoina masigi lang sima thohallaba masigi sisida lalhoba namdhanaba lalhoba masing yamba si hantha hanabagi pandam ama yawrga tawgibni habisim so dum mayek singabni adu masi fail ore ise kadai dnon harakanda masina maramor kanda makoina masing hanthagani lakshin gani na paramdu masing yam thoknabagi oina thokre na loye masi hengat hannabagi maram am ohengreb sina masina thamoi da pendaba soba narol mayam ama khulai pair ka chatkhiyeba makhoi du mahusa gi punsi da amuk halakhidra halakpam ngamkhidra ngamrodra haibisimasu yam chobo hangamdi oiribani aduna sigi pibam sida indiana makhoi gi policy du 100% mai pai haibidi khoisu langani haibisu ngamoi paksu pakti loyeba adu kharam bakhaidi moina phangni na paba kharam bakhaidi khoina adum honarak padasu hek horakpadi holpakanda soidram baki sigumba phibam ama lakani haibu sidi miyamna su uba imagine to pot ama khangne masi pr lai se soidram ki lakani haibu sisi adu miyamna imagine to neba ko aduna masigi manung system khoina adum satharani hajik khulai thingalo haibu dumadi arai bani amromda adudi ipung phong ama khakni police army dagi kogi state kogi force army dagi laki ba kulai sing si hankal la u haibu simadi haibam thokpa thingal wa haibam thokune sinatte ba moina target tawredi aduna moina phangni na taburiba target tu chapsana exit tobon ngamgadra adubo masi yamna kanna swai tang sida de khoina su kari hani nakna rubo samna rubo dun tamni nam kana haiba su ngamde adubu makhoina pami dumak 100% success oibadi wagani na khalle adubu khoigi khunnak pasing na paide kulai sing tingal o haiba sidi sidi yam laiba meter am khangni tingal lakhi ba su yai aduga tingal laktre na ha kanda phaning ngam tam da pha ba su yagi ne ba yamna masi loina ma ure haiba ni da makhoina khangam thokpa khangba swai da leisida loin khangre ba loin khangabni na sidi yam lai
मोइन पामिसिदि सि नते सिदि सेकेंडरी ओइबा पोट अमा खंगने मोइन तौब टारगेट तुदि अदुनि अदु मदु फंगक याय फंगक सु याय अदुबो खरदि सोइद्रमकी स्वाइसिदि इन्वॉल्वमेंट टु द लैगिबा मियोइ खरबुदि सोइद्रमकी लखत खिने लखत खर मतुंगदा मोइन पामिबा मणिपुर गी सि लालहौबा मुथतपा का हाइबगी केनोदुदि मधुमदी खितंग वागदबा माले अदु चपचाना हाइबा सुंगमदे सिगी मतुंगदि कुकी सिंगी ओइनदी मखोइगिदि करी हाइनी सेपरेट एडमिनिस्ट्रेशन सी मसिगी मंगि जो मखोइददि याम ngalingaiदगी लेरबा मखकनी मसिगी खुदोंग चाबसि लौरगा इंडियाना मखोइबु सि लैबिगी खिबसे मसिगी ममल पियो हाइबा चबने मोइना सेपरेशन पियो हाइरेसि इंडियाना सि लैबिगी बदुगी ममल पियो हाइबनेबा अदुदा इंडियाना ngsaigi sengna makidi mokhoise indiana suko moina yam sang sinaraga lakpagi karigumba khadadi tawbige kaina khanbagi mami su yebako adu ubasida manipur ji thugaiba yagadran yengudu su manipur ji thugaiba do wa thokodaba state oiba aduna masi mun yengu matungda last di mo sudum haira isineba manipur ki territorial integrity di kaida ungdu su compromise tawroina moina haira ise yaroida bu uragandane aduna मसीमा फेलोरे मसीना तब मखोइदा ग्रेटर ऑटोनॉमी गुम्बा बिशनगिबा नत्रगा स्टेट अमगी मनुंगदा स्टेट अमा लहलकपा याबगी अदुगुम्बगी मवोंगदा सेमकपदसु मणिपुर की मियामना सोइद्रम की यारोय मको अदुदा हे अमुक हेना अचौ इरांग अमा लैगनेबा मखोइ थेंगनबो होनबा कांदा मणिपुर सि काइबा मानवा फिल्मदा लहनबदुदी अदुदी मणिपुर मियामना यारोय अदुबु खुद थोंगनबा नोमै कामनबसिदी हंदकी पियर मनुंगसिदा सोइद्रम की लुसिन खरगनी हेना अदुमाइन अजुम तोय याम नुगाइजे थैंक यू सो मच ओजा दनबीर अदगिदी ओजा हेमचंद्र यामना फजबा मिटेंग म्याम हांगदोरे सेकेंड राउंड गनेना बेतन जादु लौजगे कोइ मरु ओइना करिगुम टारगेट अमको फंगनबा मोगे तौगिबा प्री प्लान दुना कन्सिक्वेंस ना अनदर कइनोमा थोगलकपगी पोटसिदी अदुगी मिटेंग दुसि याम फजेंग से ओजा हेमचंद्र पुथोपिरेसिदुना पीसे नोमै कापगी दुमदि लेप खितारसु मदुगी पीस तुमदि लेप खितारगसु अदुगा तोप एंगल लमदमु येंगाकांदा मसिना पुरकदब नेगेटिव साइड तो खना निंगाई म्याम चांग ले हेब तारे न लाक्चिगे ओजा खोइ ngsaigi ओजा नु थंबिखिबा मतम जे सांग आमदन हेक्ता युम मै थादोखिबा इमुंग मनुंग रिलेटिव सिखिबा सिबो मै चाक म्याम से लमन खुक्टिंगबगी टेंडेंसी से यामना हाई ओइबंदना ओनली विदिन अखोइगी वीक 7 days सिदैता मसी बुकनो तौरो लेबाक सिगी लोइन ऑर्डर गाकनबा शांति पुरकनबेदमक्ता तौगे हारगदे कोइ नोमोदा फो याबनी काइन चीफ सेक्रेटरी ना हाइकिबा निमितरे नि से यारबनी लॉन्ग इनफ काइन हाइबा सिगी पोर्टसिमा थंबसिदा कोइ सीएसओ सिंगसिना मदु थमहनबदी लाई करम हाइना थमनगदगे हाइबा पोर्टसिने मसे लाक्तुइसे अदुना मसिदा हाना अमखक यानबम खकी अदगी एश्योरेंस सिक्योरिटी के एम्बायरेंस तुम थंबगी वरी साबगी तंजाम को सोय लाकपसैदा पुलप याहलकांदा सीएस दरकार लरगदी सीएस ओरगा एनी कनो हाइतारे तौरकांदा मसिदा वरी साबगी अमा तंगाइ फदबा मखक्सी लैतब्रा कमाइन थंबिदिंग ओजासे सुmme wathok khudimak wari sanadana losin bai si oithokte adu manipur da tawri si adu loin kan bane manipur da india gi delhi na haitare ne ko tawri si madu am sanab jante even je micham sing di laira dana goi gi party manung da leri ba chief minister de gi horaga mla minister mayam ji moina adu mi winu udab jani da smai to ka haraga tawhon ba ko phamu ko lepu ka harasu yam haining de da aduna akhoi gi di asom da chief minister su adagi mla su minister su tawri jini da makhoi gi luchingba ama khallaga luchingba ohenban ngamdabadagi pr lakpati natre da na ko ada somda makhoi gi amuksu haibne sidi delhi na harakpur da moi yani dum haibne leader ma haibase leader am khanbasi da delhi dagi harakba kudum thilakpado adum yani haibne ba adu delhi na su haraktre adu akhoi sidai su khanba ngamdre khanba ngamdabadi natte khangani khallosu moina yaroi dobne moina apamba mi du helka dobne ba aduna sigi phibam sita leibanina akhoi na haining masi yam khanna badi hairaga su dum lakti lakpane masida kogi luching basing haitare ne luching bani hairi basing akhoi sing chi kitang mari leiba mi oihandinge smai to radi akhoi sinatradi yaroi loina heta bakhanda sanaba adu yaroi na haiba ngamba luching ba ma mathau tae ba sidi delhi da phami bising do mogi bhagwan gi type da ha bhagwan gi type le gre ba bhagwan bu hairdi
loi yajare ji na adugi film da tawba politics di adudi hojik se phanam chakol le da manipuri mising ju dum lai su haiba mayam lai rabani adu masigi adum reaction dum lakani soidra magi lakani ba soidana masi khara hongdok ba masangi aikoina pamba luching ba haitare madu hojik ori ba phibam sidadi luching badu yaujibra haibi chingna badu ne luching ba singni haibi sing marakta amko phammunaraga manba lobby tongna ba adu to mayam su uri dana ko masina maram organda makoi da unity se leitabra adagi somda Mr. Biren gi lengak sigi matung da su leiri ba magi baru mapang ni hari bising su tung da thang ye pagi phima ma adum leiba sina magi pham se kannana bo hona ba kanda maril putok ngamdrabra haidi somdagi bu yaragadi swaida yadraga su sum leiduini na adugi wakhalundu da swagi mini yadrasu ada yara loye nan khanbam yawbra haibisineba aikoina masi mapangal kalandrisi akhui mising sina oibra hiju hangdaba yaroibse aduna sigumba pibam mayam sina maram barkanda ngasidi khoigi mayam si khoigi majority leina akhoi sarkar lehenbangam dre si pimta leire adu masigi damuktadi soidana maki miyamna noma soidana pakhum amdi soidana birakhini madudi yengsi aduga akhoi hajik santi purakpa puraktabagi matang swaisida ojana jam mexing na haibigre ada purakpasi nomai kapadu di lepkhre ne ba soidana si phimsi di nomai kapase leptunu su laidana ko lepani lepaba matung si sida lakaduri ba negotiation aina haibisi masi hairap kanda masi akhoi kuki people sing na hana lep le ra haibisi ne hangning ai si makoina haib makoi projection sida sum lak ba haitare moina sigi mang so haibane sigi matuna khuthono sigi matunda pr matunda separate business adum haibane si mathang mathang haibane pr lak pre si ju adum masana taja puram khani la ani si mayam su ui adu lak si moi han haido e adu matunda separate business phangani na haine moi go khalun si bu ko aduna masi moina haibu da india su dum yara chatpra Delhi su dum yara ka chatpra haibu khang si di hajukti mawong gi makam khani question si soidram ki miyam na hangna ane ba soidana aduna penda basi sum hengana raktana nongmai kamna ba lepkhre harigasu unaba yada bi phim dum di soidram ki leine ba hajik nongmai kapasi thani su leidana ko January gi 1 2 swasi da sana sabi somgi uyukching si security force na occupy tokshin gi ba matung de gi di nongmai si kap khidrabne ba kapak khidrabne ba masina tai di nongmai kapna ba gi thabak si mitei sing na hobu na te moina adum horaga si thohan bani ha bisi adum mayek seng bani masi khangi ni center su ikham khangi ni khang hangna tohon bani dana nongmai hajik ngang na han ngakta hajik hajin date 18 da or male ko asama falls ka sami nei ko moina ga tawra pui ko le na tawri bise ko ta si yengo dana si masi pun mak si yeng kan da di tawge na tawbuni ba thoge na thon ba poni na khara di wamin na bai duni mayam khara dum watamni si film si dadi adu masi khoina su henjabani na haitare amarom da khoina khogi luchingba sing khan bakanda mating leiba luchingba khalhauda mukna bangam ba adu di yarwen haiba ngam msang eba asmai toge ne thai kanda yaroi haiba msang adum ba mathau ta eba sigumba lan ma thoga dawr haisi manipur ki chief minister hana khangbra haiba ki hajuti mayam hangna eba ma hanan khangba mali si hauji hainare eba sumbam thok tore se adu gi tamukta ma karigum khradi sem sai ha bisiti adum haidok tru su ui ma karigum khradi sem sara me nangi da smaina tawdurabni na kari no khara ngak sen na badi khono hoi yam hena suksin da na ba adu maina to kan haibagi adu maina kan leiba jala wahang ni ko hang bani ko adu main tawraga sigumba leigi bra adu ni masina penda basi miyam marksi da hojik penda bagi penda ba ngak ngai rabne ba aduna namdra no mai kap to halasi to hal yare phare masi asi jo apha khongthang amne ba masi gi matung da lakadori si sagi emotional integration ama mathok tari ba madumakti hojik maki moina sagat pasi da udri ba ko sagat pa udri nampu ha phu ma tawri ba nampu ha ba se losingra matung da hoi adu su progna bo khona rak pa ya na khalli adu madugi negotiation se la kanda hojik hari ba state within the state ki phibam duda laaba adudi amuka sai yam sang no khatna raga leine ba soidana aduna amaga amagi lamda
amagi lamda kai haibisi hainingdabani adu amana khundang mafamsingda amana changbada yam problem leini adu matam sangna sathina masigi mai chalaga deigadobudu madu yinga kanda khogi Delhi na yamna kari haine yamna fear oiba yam phajaba mawongda masigi solution ma pro haudragadi hena sathi irang su tholokba yaena mesmai tamje okay ja yam nungai thank you so much ai akoi charang ni ba mayam sigi kanoda matungda hujik pi ai se lakpo sida karam makan ki shanti purakaduno karam makan ki tangdu leta purakaduno haibesne ko ni mayam nei nei se drug ki terror ki illegal immigrant ki mayam sigumba support chang lai rabra haibegi pose lai ni maram de kai no hai ka da akoi ngasai gi लेफन निगम तम लेफन बसे मसी कइना तौहलिनो हाइबगी पोछि मयाम जेक्शन ब किनिंगाइ सो बेयाम जेक्शन निगाइ ब तंजा से मसे लेरे दुना मयाम सिगी मरक्सदा कोइ इनस्टेबिलिटी मयाम सिगी मरक्सदा कोइ ngasai kamaina stabilize tawba ngamgani haibagi potsi m lae aduga piar laga hekta khudimak se loina mak peace puraga dra haiben drawback myam am leiri mana pakhat pe aba yamna kano tawna haitare leibak sigi leiri ba kano je khangna ihul je khangna phajana tawphum thokpa aba chection ngai ba mawong myam am leiri hekta khudimak se koina peace loina la ani haibagi 100% koina accept tawbudi ngamdri ana instability myam sida koina stabilize tawrokna ba haitare tungan tungan bang ngasai joja sing mot to video ja aroi be gona kamai thambini hai masini mayam na pami si chu shanti porpoduni koi stable oiba yamna english na leiba aduni adu mitai singi wona di ngasai adum mayam hane sida lan si khoina hol bu na te dana ko moina lan si di moina hana preparation prepare to leraga swainam to ne na to poto khangni mitai sing di lan yo wakal si di hojik di thado krem sa landa hai sing si mitai sing chu amane adu masigi wakhalun siti thado khra kanda khoi sigi global sigi oiba sakpagi makai somda education da sports da adagi cultural karida asom da oina mai onjil ga changjin gi ba matam ni haibani da aduna maram kanda khoi da lan tanabagi amagi mafam da lan ta silaga amagi lokshin ba lam lokshin adu wakhalun di mitai sing da yaw tre ba hojik leitre adu mukhoi di adum hojik sho nomadic oiri banina mukhoi gi di amram da changsilaga madu lokshin ba moi gi oi ho ba haibinu chingba mukhsigi strategy sida adum ya laga thabak se adum torga leibini aduna india yanaba chatlaga Delhi yanaba chatlaga koi apam du phanggadra na koi yam kanna di hona jaba jani adu phangwa phangdu du yeng tare aduga hojik PR lakhibasi amarom da masina bu shanti prognamasi hona basida kitang khongjel yangjin gane na akoi adum launari bani adum welcome to su yai hai tare aduga aikoi gi lengak pa singsi makoina asukui ba sahi ani si nga imena torpa adu power yaudab ni kaim to ngam gidre na ko aduna ngam moidaba yam du da adum lehandou sarupudi angam ba laga wayen baduni hena phai na khalle adu masida makhoi gi wayen bagi mawong du da nakal animakta khoi yanaba ama purakpa yanahan ba haitare adu natadana khoi yong na tan yin bagi bhap tu da adu maini yela agadi adu di yam sathi na problem oini aduga hena chawba conflict amasu yam lisang sin le hongne ba aduga midei sing sisu adu yamna khoi pang da ba hojik moina lan taraga ngakthok padang ne na harib sisu masi yengorga midei sing yam pang da boina u di lan ni na smai thamse okay ja yam nungai thank you so much dana episode oza